Good morning, friends. Taipung lan channel mumeng tabiru me apnu hanu ta da kesme ke dagi me apnu nulungna taram nokchari mayam hazik covid-19 coronavirus koigi satok chasin problem kya marum moi thabuk subum nufum leitaba koigi maru oina harabada koigi khungang singi jaga adagi thabuk subum nufum leitaba marum na awaba kya marum amdi mayongnari simade hajaningi ado mayamsu koigi kamdona lelige haibadu comment soidan tawbiro aduga aisu koigi video sing sembangamdaba de satok jasin yada marum video sing sembangamjatre ado maram masina mayam punona matam khradi haibadi ngamina batare ado mayam main hajaning badi aigi channel ama anou wakhal manipur haiba channel asi mayam na khumi dragadi channel asu subscribe tawbiu haiba channel asida khoigi online da paisa matau karamna online da paisa tangadagi amasung youtube ko mari leinaba video sing haibadi youtube ki pura guideline YouTube ki maram da video sing aina faja video sing samjari mamaduna mayam haiba channel asigi link asi aina description da pijari kaiguma mayam na channel asibu subscribe tawbidragadi subscribe tawbiu aduga mayam su comment soidana tawbiru lockdown manung jida mayam kamdon lelege aina khamda mayam se khoigi mobile sing pairaga matam namum leitana game sing sanaduna adagi atop atop tarongani haidana soina khamjai ado mayam su haibadi comment tawbiro kamaina matam lenbirge haibadu ado ngasi video si matang sai la sinjarge aduga haiba taibung lan channel asibu support tawbibu umna khoigi anou wakhal manipur channel asibu su support tawbiu haiduna rakesh mai kedagi map no punolunga khurumjari haijari adu ma'am thank you for watching, bye bye.